Pahalgam attack ki Matungda Super Cabinet's meeting Prime Minister Narendra Modi na chair Louraduna Famkhre Pahalgam ki April 22 da thokiba tamthiraba attack aduda miyoi kuntaruk sekraba Matungda India amasung Pakistan anigi marakta ungkhatnaba hengalakpaga loinana ahanba oina ngasi Security Committee ki bifam haibadi CCS Cabinet Committee on Security amasung CCPA Cabinet Committee on Political Affairs ama kauraduna Prime Minister Narendra Modi na chair Louraduna Famkhre Panba yabadi ngasi famliba mi famasi kumzale sangani tara mapanda thokiba palwama attack matungda ahanbani Famkhre ba mi famadugi matangda wa hairaduna Pradhan Mantri na sumna fongdokre madudi mi famasi terrorism na sokhallaba India bu resolve taunaba khongthang amani haina haikre makha taraduna mahangna hai madudi India ki armed force singna makhoigi mapung fawa India ki response tawada mahaki ayaba pikibata natana armed force singna makhoigi chathaningba lalongda mahana full authority pikre masigi matungda Pakistan ki thazaba yaba intelligence ki matung inna pung kunmari dagi kuntra taruk faw gi manungda India na makhoigi mayokda military action lokhatnaba thaurang tawre haikibaga loina New Delhi da Pakistan ki maikedi Jackson wa thamlakre Loinana Pakistan ki Information for Federal ki Minister Atullah Tarar na haiki madudi India lengakna Pakistan da tawriba allegations singasi yumfam yaudaba ngaktani amasung chatnaba yaroidaba yumfam yaudaba allegations singduna maram oiraduna karigumba attack torakpa targadi Pakistan asu chap chaba paukum pigani haina fungdokre